Nungsizaraba Bethany Diaspora Church ki isilenaw sing amadi Bethany Diaspora Church Ministry asina online da thariba chaitok tuna laikhraba Christian singi damakta Apostle Peter na iba chithi asidagi Ishor gi wahai Makhoina Thadokpa khoding mak asibu ngasi phawba tattana yengbiriba tabiriba khoding maki mafamda harauba phongdok chai aduga Makhoigi Prabhu Jisu Christa gi mingda nungsibagi salam pizari ichilenaw sing Ishor gi nungsibasi angakpani mioibagi punsida maruoina macha sing thazaba Makhoigi damakta matang chana matam gi matungina Makhoy gi darkar gi matungina mahaki wahai asida Makhoy gi damakta asumaina pungning thogat pibagi wahai sing amadi takpi tambi bagi wahai kaya ibiba asigi damakta Ishor bu thagat si ngasisu Makhoy Ishor gi wahai asi taminasi Bethany Diaspora Church Ministry na Diaspora messages asi chahi ama hozik khara helakre Makhoina thagat sariba si asina Makhoy aroiba nate we will continue Makhoy ngamliba makai Ishorna yabiba makai continue tawgani Makhoy su lepa laitana taminasi haibasi ahanba maktada thamjaning bani chilinaw sing ngasi Makhoigi text asi 1 Peter chapter 4 gi verses 4, 5 and 6 asi koi pagani aduga ngasi gi message asi gi title asina they will give an account to him Manipuri da Mangonda Makhoina Hisap Pigadabani hay Hisap pibagi matang da ibiba asi koi ngahaktang yengminagani ichilinaw sing Christian Makhoy gi punsi aduga hingli bagi maong asiga taibang migi amadi Ishor buk hangdaba mamagi apamba aning bada chatliba misingi lifestyle punsi mahing asiga manade masigi ani sigi khetna balay masi achumba makni Jesu Kristana su tapi khrabani Prabhu mahakna John chapter 16 verse 33 gi a part to that in the world you will have tribulation taibang panda na khoina awaba tagani awaba thingnagani adumakpu verse 33 gi b part to the be of good cheer na khoi pukning hantaganu harau jau nungai na nungai jau maramdi I have overcome the world prithibi asi aina ngam khrabani haye chap manana Apostle sing nasu masi maintain tawe Makhoina masi ningsing laga masigi wahai asi Makhoina su iraga phongdok laga thajaba singda pukning thogat pi basi lai Makhoigi punsi da su adukki matik section na Christian amagi punsi thajaba amagi punsi mahing karino khangna Makhoy chatli Ephesians chapter 4 verse 17 da no longer walk as the rest of the Gentiles atopa zati sing khuding maki Makhoy gumna Makhoy hingdre Makhoy adumaina punsi lendre haibani put on the new man adumaina nakhoy su chatlaganu tauraganu adumakpu nakhoy anoba mi adu setsaro haibani Ephesians chapter 4 verse 24 da ichilinaw sing prithibi na thazaba Makhoy sibu Makhoy da kamaina yengi karamba mit yengde yengi haibase Makhoy nang haktang yengsi the world's view of believers kamaina yengi Makhoy na Makhoy bu yengliba mit yeng asi natakpasi karino hairaga Makhoy gi spiritual state Makhoy gi thawai gi Fibam ado kam haina lay haibasi masida utpani madudi karino their view of believers ase number 1 they consider believers strange angak pani onthok pani haina
Taibangpangi misi na Christian thazaraba ikoi sibu yingi. Khansu khali. Madudi karino that people do not live their way. Makoi gi aningba makoi gi apambada makoi hingde. Angak pani masigi Christian singi punsi thazaba mi singi punsi sidi onthok pani haiduna adumaina ikoi bu khali makoi na ui. Verse 4 da ikoi ni yingba kanda hiram sing asigi hak manba asida nakhoina makhoiga loinana chenmin nadaba asi makhoina ngak laduna nakhoigi maramda thina ngangi sini makhoigi taibang pan na leiriba lifestyle asigi matung ina ekhoi se chattaba matamda tauning ba tauba mi singa tinarak taba chatning ba haining ba haiba mi singda ga chamana na ekhoi se leirak taba matamda makhoi na ekhoi se strange oina uwe ngai amasung thina ekhoi gi maramda ngangi haibani flood of dissipation. Actually masida takpadi karino makhoi gi apamba aningba pleasures adu thiraga chatpa haibani makhoi ga ekhoi se lapthok nai makhoi ga ekhoi tinaba yarakte aduga makhoi gi chatliba lifestyle aduda ekhoi chatlaktre aduna ekhoi bu thina ngangba hobani aduga makhoi na ekhoi bu yamna itong tongana ubibani. They speak evil of believers. Believers singi maramda apaba makhoi na ngangde phattabada ayamba ekhoi phatte makhoi di karino moina tawrisi haiduna ekhoi da sumaina ngangbibani aduga loinana why do believers seek to live differently thazaba ekhoi na karigi damakta tongan bagi maong da ekhoi hignana honaribano hairabadi taibang palgi apamba aningba chatliba ishor bu khangdaba mi singa ekhoi tongana lainana ba hingnana ba honariba sigi maram si karino haibani madudi karino number 1 because we believe in God as the judge ishor asidi wayen ga dauriba ishor aduni haibasi ekhoina khangi ekhoina thajai he will judge the living hingbasu aduga he will judge the dead siba singshu loina mak ahingba ashiba khuding mahakna judge tawgani wayen gani haibasi ekhoina thajai aduga loinana because we believe in accountability to God nongma natraga nongma ekhoina matam adu yorakpa matamda Mangonda Makhoina Hisap Pigadabani haibani ekhoina loina hisap pigani haibasi ekhoina thajai. Ecclesiastes chapter 3 verse 13 the yengba kanda that which is has already been leiram kharaba and what is to be has already been leirakadoriba khuding masu leiram khare and God requires an account of what is past khuding mak hau kharaba khuding makki yauna ishorna account hisap adu mahakna laugani haibani we are responsible for our life masina takpadi silinau sing ai punsigi hisap ay napigadabani responsible oibani haibasi ekhoina ningsingadabani God requires an account of what we have done ai na tawbiba thabak ai na ngangliba sakliba khuding adugi account hisap adu ai na ishor mangonda pigadabani masi ekhoina thajai maramadunani ekhoi tongana taibang pangi mi singi apambagi matungina chatpasing makoi gi aningba tawbasingi punsi mahinga duda ekhoi hiningde chatningde tongana ekhoi karamaina laisige hingsige haiduna hotnari bani the gospel preach gospel asi aphaba wapaw asi sandoi to the dead sikraba haibani sibasing dasu gospel asi apaba wapaw asi sandoi
Not the physical death. Masida asiba haibase hakchang da sibasing do nate. Masi spiritually dead. Thawai da sibasing haibani. Ishor bu thajadaba sing, Ishor bu khangdaba sing. Makhoi adubu spiritually dead. Thawai da siba haina khangnabani. Aduna makhoi da phawbasu gospel asi tahali khanghali. Makhoina thajabidaba lobidaba adudi makhoi ki khutta leire madugi damakta su makhoina account pigani. The apostle Paul shares the same view. Masiga chap manana apostle Paul nasu mahakna maki wakhalon asi phongdoi. Ephesians chapter 2 gi verses 1 to 5 pabakanda ubani. And you have made alive, and you he made alive mana nhakpu hinghanbire, who were dead in trespasses and sins. Papta siraga lairam kraba makhoi nakhoi adubu mahakna hingat hanbire, in which you once walked according to the course of this world. Matamamada nakhoi tabung pangi matungina nakhoi hinglami nakhoi adumain satlami according to the prince of the power of the air, aduga the spirit who now walks in the sons of disobedience. Satan gi Taba mahaki aningba apambadugi matung inna nakhoi leirami hinglami. Verse 3, that among whom also all once conducted ourselves in the lusts of the flesh. Hakchangi apambaduda ikoisu chatlaga hingduna thiduna leirami, fulfilling the desires of the flesh. Aikoigi hakchangi apamba kuding magadu mapung phanana bahotnai mapungsu phahalami. Aikoigi wakal aikoigi hakchangi aningba apamba, and were by nature children of wrath. Aduna maram oiraga aikoi ashaw bagi machasing adu oirami, just as the others chap manana atopa mising aduga. But God, who is rich in mercy, adumagpu nung si haiba thawjal haiba ishor mahakna, because of his great love maki chaurba nung siba aduna maram oiraga, who is he loves us aikoi bu nung sibikre. Even when we were dead in trespasses, aikoi papta siduna lairam labasu, made us alive together with Christ. Jisu Christ sagaloina na aikoi buhungat hanbire. By grace you have been saved. Aibani thawjal adugi maram na koi kanbiba phangle. Apostle Paul na masigi wafam ase phongdoi. Actually now sing, we are spiritually dead. Aikoi thawai da siduna leirambani, but God can make us come alive. Ishor na aikoi bu ahingba amuka hingat hanbire. Adugat sa mana na isilinaw sing ngasi diaspora message asibu tariba isilinaw sing aikoi siduna thawai da asibo oina leiba tarabasu. Ishor gi thawjal nung siba adugi maram na aikoi amuk hanna hingat hanba ngami haibasi aikoi gi Ishor gi wahai asengba sastra asida uba pangbani. Aduna God can make us alive through the gospel. Apabawa pau asigi mapana ekoibu hingba panghangani. His great love mahaki chaurba nusiba asigi mapana ekoi amuhana hingbadu pangbangamgani. And with his wonderful grace mahaki thawjal grace adugi maram aduna ekoi amuhan hingba panghali ishona. Aduna isilinaw sing ngasi masigi message se taraga aikhoida kari phawi karino aikhoina tamjaningai leipa masida aikhoina lausin base lausin gadaba wafam ase karino ahan bada to come alive to God. Aikhoi ishorda hinglaga leibase asiyab na darkar oy madu aikhoi loinamak oiba ngamnanaba aikoi ishorda laksi ishorna aikoi bu thawai da hinghan bigani. Ani subada, though the world may react negatively, taibang pangi mising na marum mapangsing na aikoi da chumdaba natraga tungan ba moong da uraga aikoi butina patabarom da ubirabasu. When we become followers of the Lord Jesus Christ, Jesus Christ gi tung in ba oira pamatamda aikoi bu inthok piba aikoi bu phata ba oina ubiba aikoi bu tina ngang bi batarabasu. Let us live as responsible and accountable believers. Aikoi di responsible oiba
ꯑꯩꯈꯣꯏꯗꯤ ꯍꯤꯁꯥꯞ ꯄꯤꯒꯗꯧꯕꯅꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯒ ꯍꯤꯡꯕ ꯂꯩꯕ ꯕꯤꯂꯤꯚꯔꯁ ꯊꯥꯖꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯑꯣꯏꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯤꯡꯁꯤ ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯕꯤꯒꯅꯤ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯔꯒ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯅꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯒꯅꯤ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏ ꯀꯤꯔꯣꯏꯗꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯕ ꯑꯗꯨ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏ ꯑꯍꯤꯡꯕꯗꯨ ꯑꯣꯏꯍꯟꯕꯤꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤꯉꯩ ꯃꯈꯩ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯥꯗꯕ ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯊꯅꯝꯂꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯅꯝꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯅꯝꯂꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯒꯤ ꯄꯨꯟꯁꯤ ꯕꯤꯂꯤꯚꯔ ꯊꯥꯖꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯊꯤꯔꯒ ꯈꯪꯂꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯤꯡꯂꯒ ꯆꯠꯄ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯏꯁꯣꯔꯅ ꯋꯥꯌꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗꯨ ꯑꯣꯏꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯑꯣꯏꯁꯅꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯄꯨꯛꯅꯤꯡ ꯍꯟꯊꯔꯣꯏꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯆꯦꯠꯅ ꯊꯥꯖꯕꯗ ꯂꯦꯞꯂꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯁꯤ ꯏꯁꯣꯔꯗ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯖꯃꯤꯟꯅꯁꯤ ꯋꯥꯡꯊꯣꯏ ꯁꯦꯡꯊꯣꯏꯔꯕ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯏꯔꯤꯕ 1 ꯄꯤꯇꯔ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯆꯤꯊꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯃꯤꯟꯅꯗꯨꯅ ꯏꯁꯣꯔꯅ ꯍꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯐꯪꯖꯔꯦ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕꯅꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯉꯩ ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯤꯡꯂꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯑꯊꯦꯝꯕ ꯀꯌా ꯂꯥꯛꯀꯅꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯒ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯈꯪꯗꯕ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯕ ꯌꯥꯏ ꯍꯥꯏꯊꯤꯕ ꯌꯥꯏ ꯊꯤꯅ ꯉꯥꯡꯕꯤꯕ ꯌꯥꯏ ꯏꯁꯣꯔ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯕꯤꯌꯨ ꯑꯆꯨꯝꯕꯗꯨꯗ ꯂꯦꯞꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯏꯁꯣꯔꯗꯤ ꯋꯥꯌꯦꯟꯕ ꯅꯤꯡꯊꯧ ꯏꯁꯣꯔ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯍꯤꯁꯥꯞ ꯑꯩꯈꯣꯏ ꯄꯤꯒꯗꯕꯅꯤ ꯃꯍꯥꯛꯅ ꯋꯥꯌꯦꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯂꯒ ꯏꯁꯣꯔ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯆꯥ ꯑꯩꯍꯥꯛꯅ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯤ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯇꯥꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯃꯣꯏꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯂꯥꯏꯐꯇ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯕꯣꯔꯗꯣ ꯐꯪꯗꯨꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯕ ꯑꯣꯏꯁꯅꯨ Bethany Diaspora Church Ministry-ꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯛꯆꯥꯡ ꯊꯋꯥꯏ ꯑꯅꯤꯃꯛꯀꯤ ꯕꯣꯔ ꯑꯗꯨ ꯅꯍꯥꯛꯅ ꯄꯤꯅꯕꯤꯗꯨꯅ ꯑꯅꯥꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯐꯍꯟꯕꯤꯌꯨ ꯑꯁꯣꯟꯕ ꯈꯨꯗꯤꯡꯃꯛ ꯀꯟꯈꯠꯍꯟꯕꯤꯌꯨ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯍꯥꯞꯆꯤꯟꯕꯤꯌꯨ ꯄꯤꯅꯕꯤꯌꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ ꯑꯥꯃꯦꯟ ꯊꯦꯡꯛ ꯌꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯍꯦꯟꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ